Saisakpo Raju Nongki Thongalda Bom Thamjilamle Lamdam asigi matam isagi sagnairaba saisakpa ama oibata natana Manipur filmgi actor amasu oidiba miyamna Raju Nong hairaga hena sakhangnaba mioi asigi yumgi thongalda ngasi ayuk bom ama thamjilamle haidi pause sina phangba paugi matunginade Imphal West Police Station gi manung chanba Manipur Legislative Assembly Complex ki maning thangba thangmaiban Lila Singh khongna khongda leiba Raju Nonggi yumgi thongalda sakhangdaba singna bom thamjilambani haidi ngasi pung taret rom tarakpa matamda imung manunggi miyoisingna bom adu thengnarakibani tungda police ta pau piraba matungda asoyangam yaudana Manipur police ki bom expert na bom adu lokthokre haidi adumoina ma bom adu kanana kari maramgi damak thamjilambano haiba hujuk phawbugi oinadi chapchaba khangba ngamdre Joykumar na social media ta thagat wafamda arambai tengol pankiba adu aranba wafamni haiduna ngasi ima singda sengdokre Hana Manipur ki DGP amadi Deputy Chief Minister oiramba yumnam Joykumar na social media da Manipur da thokliba irang ase arambai tengol na haubani haina phongdokiba wafam adu sengdoraknaba matam thakrabaso ngasi phawba sengdoktana leibagi mayokta Manipur ki tongan mafamdagi lakpa ima kayana Joykumar gi naurem thongda leiba mayumda thumjinkhre masigi mangoinana Joykumar gi imunggi akoiba mafamsingda security na ngak senbagi akanda section thorangi thabak paikhatkhi ima sing amadi state force ani gi marakta wari sanaraba matung Mioi tarung na sabate mamana Joykumar unaduna wari sanabagi damak sangkhe pawasina hai ima taruk aduna Joykumar unaduna wari sanaba matamda mahangna social media da phongdokiba wafam adu sengdo uhaina Joykumar gi mafamda thamkhe maduna Joykumar na thokiba thodok adu misunderstanding ni mahangna social media da thagatkiba wafamda arambai tengol haina pankhiba adu aranbani arambai tengol haibadu kakthalaga ngarangmak social media da thagatkhre haina su mahangna ima singi mafamda phongdokhi haide amarom ngasi Joykumar ki mayumda paumi singe oiba mifam ama pangthokke paugi mifam adu loidringai cherakta IRB parsen amana paumi ani haibadi Mami TV amadi IS Kong gi paumi Suresh Malong gi khudang paiduna thokro haiduna chingthokke paumi mayamna tawriba thawong adu pendaba phongthokke loinana IRB parsen aduna mana tawriba thawong adu lale haina sengdo uhaina taksinbadagi IRB parsen aduna mana paumi ani da tawkiba thawong adu lale haina sengdokhre haide panba yabadi Joykumar ga ima singa unaba sangdringai mangoinana Manipur apunba imasingi president thongam inausa devi na phongdokibada Joykumar na social media da yumpham yaudaba wafam kaya phongdoraklibasi tasengna aranba wafamni masigidamak matam thaduna sengdoknaba wafam masamakta khangankiba leikre adumak pungasi phawbada thawa sadaba maongda leithokpa asi lamdam asigi oina laibak thibani Manipur da tholiba irang asida arambai tengolgi isa singna thangten paiduna miyambu kukina nungmai kaptuna talakpadagi kalaktuna lakhibani Joykumar na phongdoklagliba wafam sengdoktaba tarabadi matam supabot amu hana lepa yaro haina wafam su phongdokhi Manipur da thokliba lal asi loisinaba maitai amadi kuki phuruk anigi marakta wari sananabagi damakta amu kugi miyoi ahum amadi Fox ki miyoi ahum Delhi da thongkhre Haujak Manipur da thokliba irang asigi waroisin ama poraknaba Bharat lengakna lokhalakpa khongthanggi saruk ama oina hayeng April 5 da Ministry of Home Affairs na mapungoiba thodang loduna New Delhi da pangthoknaba thorang tawriba Manipur gi kuki CSO sing amadi maitai community gi CSO singi oiba mifam asida saruk yanabagi damakta ngasi All Manipur United Club Organization Amuko ki President Nando Luwang na lusingba miyoi ahum amadi Federation of Civil Society Folks ki Vice President BM Yaimana lusingba miyoi ahum na sabate mama ngasi Delhi da thongkhre wari sanaba asida saruk yagadoriba amuko ki miyoi ahum na sabate madudi amuko ki President Phairoijam Nando Luwang amuko ki hana ki President Ito Tongbram amadi Dr. Danabri Laisramni aduga Folks ki miyoi ahum na sabate maduna BM Yaima amadi Folks ki maruoiba thodang lawriba miyoi anini haina pause sina phangba paw na hairi amaromda amuko amasung Fox na lusingba miyoi ahum na saba punna miyoi taruk wari saba sida saruk yanaba ngasi Delhi da thongkiba sida natana atai Manipuri oiba maitai community gi CSO singdi wari saba sida saruk yanaba Delhi da sangkibagi paw leite amaromda maitai amasung kuki community anigi marakta Ministry of Home Affairs na maru oiba thodang loduna Manipur da thokliba irang asi loisinabagi matangda hayeng wari sanagadoriba asida kuki community gi karamba CSO singi lusingba sing saruk yagadage haibadusu hojak phawba khangba ngamdana leiri panba yabadi kotu gi maikaidagi tongan wafam ahum center lengakta mangjongna thamkhrabani thamkiba wafam ahum adudi maitai amata kuki taba mafamda sanghandaba separate administration gi warosin porakpa amadi sahi ama ceasefire agreement tawnaba haibasini haidiba wafam sing asi Bharat lengakna thabakta onthoktrabadi mifam aduda saruk yaroi haiba phawba phongdokiba leikrabani
Manipur gi MLA khara Assam gi CM unaduna Manipur da thokliba irang ase loisanaba honabada mateng pangbinaba haijakre ngarang Guwahati da paisin khiba MLA kaya amadi BJP Manipur Pradesh ki official khara Assam gi Chief Minister Hemanta Biswa Sharma unaduna wari sanakhre hari pausna hai ngarang tongan ba pungpham da Guwahati da changkhiba MLA Govindas Konthaujam KC Bomsa Singh TH Santi Singh M Rameshwar Singh K Sam Kumar Singh M Sushildro Maitei MD Abdul Nasir amadi BJP Manipur Pradesh ki General Secretary K Sarat Singh na Assam gi Chief Minister Hemanta Biswa Sharma unaduna hojik Manipur da thokliba irang asigi warosin puraknaba honabada lawba yaba thodang sing lawbiyo haijaki haide atopa pawgi likhun namada ngarang Delhi da changkhiba MLA kharadi ngasi Delhi da yaukre MLA kharana Delhi da paisin khiba du ki sabsaba maramdi khangba ngamdre kuki singna highway singda athingba piba toklaba amasung kholai thadoraklaba matungda condition yauduna wari sanaba chungani haina haumi na phongdorakli hayeng April 5 da Ministry of Home Affairs na kuki singe civil society organization CSO sing amade maitai gi CSO singa wari sananabagi siliba mifam asi central government na peace laknaba thabak tawri haiba unnaba matam lenaba khongthangni masina yelomi singi oina kanaba amata phangloi haina Federation of Haumi gi General Secretary Y Shyam Kumar na khuyek piduna press thadorpu zerolabana haidi zerolashina hai kuki na wari sanadringai da condition ahum thamlakre ahan bada maitai amata kuki taba mafam da sanghandaba ani shubada separate administration gi waroshin purakpa ahum subada sahi ama ceasefire agreement tawnaba haibasini aikhoina wari sanage sarugyage hairabadi aikhoigi su condition thamgadabani wari sanagadoriba asi karamba kuki gano wari sanaba sida yawgadoriba singdu India gi citizen la karamba matamdagi Manipur da lerakhi haibadu hana khanna phamthoi aduga lamsi yelhomi yek salai leiba singini moina laklaga khunda silakpani haibasi su makhoina yaraba matungda wari sanagadabani madu natana kuki na condition thamlaga wari sanabadi mifam adu makhoigi condition adu da wari sanabada yare haina kuki na lawgani wari sanabagi kanabadu kuki na lawduna matung tarakpada makhoina piba condition ahum da wari sanakhre haina khudong saba lawrak loi haningai leite haide zerolsina hai wari sanabagi mahot central government gi subject ama oiriba national highway sing mipung khudimak free oina chadhanba amadi chingda leiba maitai gi laifam sing amasung puwari amadi natka sakonaba mafam sing ngak senduna tekta kaiduna thamnaba hana honafam thoi maitai di themaga yani khulai pitho khulai thadu haiduna apangba sibadu tawdaba phai kukina khulai thadok loi national highway thingani hairiba sida India government na kari tawpam thoi haibadu hana tawbana nakalani gi peace purakpada mateng oigani hairi zerol sina aroibada hairibadi wari sanage hairaga government ka adom wari sanabiyo aduga maduda yelhomi gi interest sokhanbadi yaroi kangpokpi amadi Sujanpur dagi miyo kya makhoigi maramdam Myanmar da chatuna lal yawbagi wafam leirakadi Myanmar da makhoigi separate administration phangna bohona bafagane madu oirabadi Manipur da utangbi gi polumsi puroi ngasi phawba India government na Myanmar refugee singa su tawnaba toktaba siki nunggi oiba wahan thoktuna Manipur mase tanaba amadi peace pamjaba yelomi singda asoba saitheng ama piriba sini masi tungkoina tawdana basu toktuna India government na lamdam masiki miyamgi khallaga thabak ta onthokpam thoi Manipur gi yelomi singi apambana na thairaga wari sanabagi wahan thok leigadra haiba wahangsu Federation of Haumi na Bharat lenga ki mafamda hanglakle PMGSY gi lambi black topping tawba tha phatringaida koilas mathakta napi hogalakle haidi sagang sugunu lambi dagi wangu makha taba PMGSY gi lambi black topping tawba tha phadringaida koilas mathakta napi hogalakle amadi black topping torokpa lambi adugi mapan sing mafam khara da kaiba yawbaga iroinana quality control tawdaba ki mami chauna tare haidi hairiba PMGSY gi lambi adu matam sangna sudana leirakpa adu handak black topping tawba horakpa sida amuk quality leitana suba sina PMGSY gi lambi asi yengsinbinaba leitrabra mapu pandraba department ama oirabra thikadar contractor na pangtaw tawba yarabra haina hanglakle lamdam adugi club organization kaya gi lusingbi kaya nadi lambi asi matam sangna semdana lakpagi matangda athubada black topping tawnaba mari leinaba singna yengsinbinaba Manipur gi print amadi electronic media kaya da hanjin lambi asi black topping tawba haudringai dagi thongdokpa leikhrabasu black topping tawbada quality yaudana tawrakpa sina wahang kaya hangnarakle amaromda club ki lusingba kaya ga black topping tawba horakpa numitta double paka lawgadabani amadi quality leina thabak sugadabani haina mari leinaba thikadar department gi miyosing yauna wari sanaba leikhrabasu numit adudagi ngasi phawba kana amatana yengsinkidre haidi maramasina thikadar amadi club ki lusingba singa yanaduna machin men khrabara haiba wahang kaya hanghauri adubu PMGSY gi lambi asidi asuki mati quality leitana sure haibasidi mayek sengle maramaduna mari leinaba miyosing amadi department na yengsinbinaba lamdam adugi miyamna pamhauri